RIMS ता Manju laikhidraba matung numit tarukni shurakpada pulisna masa matomta sijaba nattaba haibadi unnatural death ki case ama lokhatle. Angang unabagidamag tha asigi tara tarukta RIMS hospital de emit tawrakhibi lelong sajing awang lekaidagi singsubam ongbi Manju chahi kunthra tarukna tha asigi kumathoigi nungthil pung anirom tarakpada Caesarean section da masanupi ama unaramlaba matung PPH e hathaba torokpadagi amuk anna operation toraba matungda ICU da thamlingai tha asigi tarik kumathoigi ayuk anganba pung ahumga makhairom tarakpada laikhidre haina paw pirakpa thaudoki matangda ngarang phawda police ki maikaidagi su moto da case lokhalaktabadagi ngarang magmahaki mapuroibana complaint report ama file tawkhi laikhidrabigi mapuroiba CH Niran sahi kunthra mapan na complaint report adu ngarang lampel PH ta file tawkhibani mahakna report adu file tawbaga panthadana police ki maikaidagi case ama register tawduna lokhatnaba thaurang punmak sem saba loirabasu tawdok asigi matangda police ta complaint tawgadra natraga tawroidra haibagi matangda laikhai tadaba fibam ama mayoknarakpadagi ngarang mak police na case lokhatkidabani adum oinamak mahakna ngarang file tawkhiba complaint report adugi matung inna ngasi nungthil pung ahumga makhairom tarakpada tawdok asigi matangda lamphel PS na Bharatiya Nagarik Suraksha Sanitya BNSS ki section chamaga marifutara marigi makhada unnatural death ki case ama register tawduna lokhatkhrei case asida tawdok asigi lamphel PS ki makharomda kilometer makhairom lapnana leiriba RIMS hospital gi ICU da thokibani haina palli Tawdok thokiba numit masing yamsilaklabasu ngarang khaktamak file tawrakhiba complaint report ki matung inna police na case asi ngasi register tawduna lokhatlabasu case asigi mari leinaba investigation soidana satharagani haibagi thajaba thamnari laikhidrabigi mapuroibana police station asida file tawkhiba chena ani panba complaint report ta mahaki loinabi asi medical negligence yauna medical malpractices amasung breach of high duty of care na maram oiduna lana Caesarean section da operation tawkhibadagi thoankibani haiduna complaint asida Dr. Chirom Pritam Kumar amasung mahaki subordinate sing haiba Dr. Nupi amaga nupa amaga gi maming supan magaloinana mahaki loinabi laikhidabada senaba mioi singi mathakta logi oiba thabak sing lokhatpiu haijakibani panba yabadi laikhidrabigi haksang hojik power RIMS ki mirel sangda thamlaklibani